खुरुमजरी टाइम्स ऑफ मणिपुर खनन पुदुन लाक्चरीबा स्पेशल टॉक शो मियाम दु तराम ओक्चरी ngasi numit asi akhoi World Hepatitis Day oibana maram oirakanda hariba laina asigi matangda hena kupna khangminanaba aduga hariba laina asigi layeng sing karamna ngathukadage haiba mamuttana akhoi khangminanabagi damakta ngasi akhoi studio lengsin do leibiriba si Associate Professor Gastro Unit Medicine Department JNMS ki akhoi Dr. N Suraj Kumar Dr. Bohan Mongta taram okchari Dr. Ahmad akhoi lecturing isi akhoi ngasi si World Hepatitis Day ne hepatitis haibasi karino aduga akhoi chahi khudingi akhoi theme amomom thamba sumaina handaki chahi gi su theme ama leijari haiba theme asi kari maram gi damakta thamibino haibasi matangda Ahmad kitang thambiyo ngasi isi World Hepatitis Day ne hepatitis haibagi wahan thoksi hepa haibasi liver haibani aduga itis haibna inflammation pomthokpa aduna wahan thoksi liver da pomthokpa haibani aduga World Hepatitis Day si akoina July gi tarik 19 da chahi khudingi pangthokna lai chahi khudingi akoi gi theme amom leibadona handaki chahi gi oina theme sidi hepatitis can't wait haibani haidi hepatitis na ngaiba ngamaroi ngaiba yaroi haibani hepatitis na ngaiba yaroi hari sigi magi maru iba maramdi hepatitis si yam thina yam na malemda yam achu polum mamoina lai hojik hojik malemda mi karur kunthra ga manga makhai si akoi hairiba hepatitis C na nadan lai aduga akoi gi mi lak trama thoidi sahi khudingi akoi gi hepatitis na maram moiraga hepatitis complication na maram moiraga misi mina thokpa hairiba figure si lak trama thoi hai si mayam na kinari ba HIV sitigi hena mas HIV digi hena sathina misi mina thonba adum makhalgi anaba masu oiri aduga sahi khudingi ekoida million ahum haidi lakh kuntra si hepatitis B amasung C na akoigi nauna infect tobo nauna na hanba adugumba makhalgi anaba oibana akoina hepatitis C yamna maruiba adugumba world event amani prithibi gi adumba yam maruiba malem gi oiba adugum event amani na koina yam kana khoi masi akoina information pinaba adagi public awareness for na honabada yamna akhoi sigi numit achoba maruiba numit ne akhoi launari yam dungai ji doctor aduga makha ta abdong lakchening ise akhoi gi hepatitis se chawrang ni yengma matam da hai dare akhoi gi acute amadi akhoi gi chronic ana ani thona khaidoi adubu akhoina kiningai oibase karamba acute oigadoira chronic oigadoira aduga kiningai oiribagi maram sina karigino habisi tang thabiyo hepatitis se hoi akoina magi natural history di yengma matam da acute chronic na khaidoi adubu masi khaidok chingeda hana akoina hepatitis si kari mapung oina kari na thon ge na hani yengba yai number 1 da malem da su ya maru ori ba aduga khoi manipur da su ya khoi manipur context su ya maru ba aduga yu na thon ba dung hepatitis se alcohol hepatitis ko ani subada akhoi gi hidak tb hidak ka charaga side effect thopodagi drug induced hepatitis lay number 3 da viral hepatitis hepatitis A B C D E and A dagi e bo khaidoi sina viral hepatitis haisni aduga ngasigi mapung oina akoina pangthoiba World Hepatitis Day se CD kuchigi hairiba hepatitis A dagin E box se virus ni buthok se sida mainly focus tawuni makha tarak pata akoigi masan noiba mina kanagumna hai ai yuthaktagrasu akoigi liver nai haiba mi mayam thingnabiramani fatty liver na si akoina fatty liver leiraga akoina liver da damage oraga thokpa makhalgi akoigi hepatitis na non alcoholic steatohepatitis hai atoba marum kya su lei but Manipuri context yeng matam da koina yu masa noiba amadi hujiki hairiba akoigi virus ni photok hepatitis se masi yamna maru oi hujiki makha tarak bada acute amasung chronic haibasi magi timeline dane kanagumana akoigi hepatitis si iga oiba targa di makoi acute hepatitis hai kaino da makoina liver da leiramaga yakai thingai ba torambase tha truk phana chatte tha amani naramaga loina phagi amarom da hojiki hairiba hepatitis B ga C ga se masi nabu oitaraga di moksi liver da dum nation na leraga liver si da dum pomtho holaga liver si damage tawraga akoi masing ka hal ko na liver cirrhosis am de liver cancer yam togolli ana makhoi sibuni akoina chronic hepatitis virus aduga ngasai gi doctor akoi gi hepatitis C sina infect tawro matung da haiba tare akoina khangdana leiba hai tare akoi gi liver si di infect tawro matung da liver si ka hena sokchalo matung da akoina khangakpa masidai ngakthok na bai damakta akoi gi hepatitis C si early detection tawna ba haijab tare masi kari akoi chesin thorang sin di lokhot pe kari karamaina akoi early detect tawbi early detection ji khangdri ge hepatitis C si kamai longna ge si amaroi ayamba matam da
ꯑꯩꯈꯣꯏꯒꯤ ꯍꯦꯄꯥꯇꯥꯏꯇꯤꯁ ꯁꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯛ ꯌꯨꯖꯔ ꯏꯟꯖꯦꯛꯁꯟꯁꯦ ꯒ꯭ꯔꯨꯞ ꯑꯃꯗ ꯗ꯭ꯔꯛꯁꯦ ꯑꯃꯗ ꯑꯃꯨꯛ ꯀꯥꯞ ꯇꯧꯅꯕ ꯑꯗꯒꯤ ꯏ ꯀꯥꯞꯄꯗ ꯑꯃꯗꯤ ꯃꯃꯥꯗꯒꯤ ꯃꯆꯥꯗ ꯂꯧꯅꯕ ꯁꯤꯒꯤ ꯀꯦꯇꯦꯒꯣꯔꯤꯁꯤꯅꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯤꯁꯤ ꯑꯗꯨꯅ ꯃꯃꯥꯁꯦ ꯑꯣꯜꯔꯦꯗꯤ ꯑꯩꯈꯣꯏ ꯍꯦꯄꯥꯇꯥꯏꯇꯤꯁ ꯁꯤ ꯅꯥꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯆꯥꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯆꯍꯤ 1.5ꯗ ꯃꯆꯥꯁꯦ ꯍꯦꯄꯥꯇꯥꯏꯇꯤꯁ ꯁꯤ ꯅꯥꯕ꯭ꯔꯥꯅ ꯌꯦꯡꯒꯅꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯟꯖꯦꯛꯁꯟ ꯄ꯭ꯔꯦꯛꯇꯤꯁꯇ ꯌꯥꯎꯔꯤꯕ ꯃꯤ ꯁꯤ ꯃꯈꯣꯏꯁꯤ ꯑꯩꯈꯣꯏꯅ ꯇꯦꯁ ꯇꯧꯒꯗꯕꯅꯤ ꯀꯅꯥꯒꯨꯝꯕ ꯊꯥꯡ ꯊꯥꯈꯤꯕ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤꯕ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏ ꯀꯥꯞꯈꯤꯕ ꯂꯩ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯊꯥ 6-7 ꯃꯇꯨꯡꯗ ꯃꯈꯣꯏꯁꯤ ꯏ ꯇꯦꯁ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯍꯦꯄꯥꯇꯥꯏꯇꯤꯁ ꯁꯤꯁꯦ ꯆꯪꯗꯦ ꯈꯪꯅꯕ ꯑꯃꯅ ꯍꯦꯄꯥꯇꯥꯏꯇꯤꯁ ꯁꯤꯁꯦ ꯆꯪꯈ꯭ꯔꯀꯥꯟꯗ ꯂꯣꯏꯅꯃꯛ ꯀ꯭ꯔꯣꯅꯤꯛ ꯑꯣꯟꯕꯗꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯀꯦꯠ ꯃꯦꯠꯁꯇ ꯑꯩ 2020 ꯃꯦꯠꯁ ꯑꯗꯨꯝ ꯍꯥꯏ ꯃꯤ 100 ꯍꯦꯄꯥꯇꯥꯏꯇꯤꯁ ꯁꯤ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ 20% ꯑꯃꯗꯤ ꯃꯣꯏꯁꯦ ꯄꯨꯔꯥ ꯐꯈꯤꯅꯦꯕ ꯍꯛꯆꯥꯡꯒꯤ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯍꯤꯛꯁꯦ ꯇꯥꯟꯊꯣꯛꯄ ꯉꯝꯈꯤꯅꯦꯕ 80%ꯗꯗꯤ ꯃꯍꯤꯛꯁꯤ ꯑꯩꯈꯣꯏ ꯂꯤꯚꯔꯗ ꯇꯨꯡꯗ ꯂꯩꯍꯧꯅꯦꯕ 80ꯁꯤꯒꯤ 20% ꯑꯃꯅ ꯃꯣꯏꯁꯤ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁ ꯅꯥꯅꯦꯕ ꯆꯍꯤ 10 ꯆꯪꯅ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯃꯈꯣꯏꯁꯦ ꯑꯃꯨꯛ ꯂꯤꯚꯔ ꯀꯦꯟꯁꯔ ꯅꯥꯅꯦꯕ 20%ꯗ ꯑꯗꯨꯅ ꯔꯨꯜ ꯑꯣꯐ 20% ꯑꯃ ꯐꯒꯤꯅꯤ 80 ꯂꯩꯍꯧꯅꯤ 80ꯁꯤꯒꯤ 20 ꯑꯃ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁ ꯅꯥꯍꯧꯅꯤ ꯃꯁꯤꯒꯤ 20% ꯑꯃ ꯂꯤꯚꯔ ꯀꯦꯟꯁꯔ ꯅꯥꯗꯣꯏꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯌꯥꯝ ꯈꯪꯕ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯦꯄꯥꯇꯥꯏꯇꯤꯁ ꯁꯤꯁꯦ ꯑꯔꯂꯤ ꯀꯃꯥꯏꯅ ꯀꯦꯠꯆ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯔꯂꯤ ꯑꯣꯏꯅ ꯀꯦꯠꯆ ꯇꯧꯅꯕꯒꯤ ꯄꯥꯝꯕꯩꯗꯤ ꯇꯁꯦꯡꯅ ꯂꯩꯇꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯔꯤꯛꯁ ꯐꯦꯛꯇꯔ ꯃꯌꯥꯝꯗꯣ ꯗ꯭ꯔꯛ ꯀꯥꯞꯄ ꯃꯤ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯃꯃꯥꯅ ꯃꯆꯥꯗ ꯇ꯭ꯔꯥꯟꯁꯃꯤꯠ ꯇꯧꯕ ꯌꯥꯕ ꯏ ꯀꯥꯞꯈꯤꯕ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤꯕ ꯁꯤꯒꯨꯝꯕꯒꯤ ꯀꯦꯇꯦꯒꯣꯔꯤ ꯃꯌꯥꯝꯁꯦ ꯃꯣꯏꯁꯦ ꯍꯦꯄꯥꯇꯥꯏꯇꯤꯁ ꯁꯤꯒꯤ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯕꯤꯕ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯁꯤ ꯆꯤꯡꯅꯕ ꯂꯩ ꯍꯥꯏꯕ ꯂꯤꯚꯔꯒꯤ ꯑꯅꯥꯕ ꯆꯤꯡꯅꯕ ꯂꯩ ꯍꯥꯏꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯂꯤꯚꯔ ꯇꯦꯁ ꯇꯧꯊꯣꯛꯄꯤꯕ ꯑꯗꯣ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯐꯥꯏꯕ꯭ꯔꯣꯁꯀꯦꯟꯅ ꯌꯥꯝ ꯐꯕ ꯈꯨꯠꯂꯥꯏ ꯑꯃꯁꯨ ꯊꯣꯛꯂꯛꯑꯦ ꯀꯤꯠ ꯂꯥꯎ ꯅꯝꯕ ꯀꯥꯟꯗ ꯂꯤꯚꯔ ꯁꯣꯛꯏ ꯁꯣꯛꯇꯦ ꯀꯥꯏꯅ ꯈꯪꯉꯝꯕ ꯑꯗꯨꯅ ꯂꯤꯚꯔ ꯁꯣꯛꯏ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯃꯔꯝꯗꯨ ꯀꯩꯗꯧꯕꯒꯤ ꯁꯣꯛꯂꯛꯏꯅꯣꯅ ꯊꯤꯕꯗ ꯍꯦꯄꯥꯇꯥꯏꯇꯤꯁꯁꯨ ꯌꯥꯎꯔꯛꯇꯣꯔꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯣꯛꯇꯔ ꯍꯧꯖꯤꯛ ꯗꯣꯛꯇꯔꯅ ꯇꯥꯛꯄꯤꯈꯤꯕꯗ ꯑꯩꯈꯣꯏ ꯑꯅꯧꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯥꯛꯄꯁꯤꯅ ꯑꯩꯈꯣꯏ ꯂꯤꯚꯔ ꯁꯣꯛꯄꯁꯤ ꯌꯥꯝ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯦꯅ ꯍꯥꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯇ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯂꯥꯏꯌꯦꯡ ꯄꯊꯥꯞꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯑꯦꯗꯚꯥꯟꯁꯃꯦꯟꯁꯤꯡ ꯑꯇꯣꯞꯄ ꯑꯅꯧꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯂꯥꯏꯌꯦꯡ ꯃꯑꯣꯡꯁꯤꯡ ꯑꯅꯧꯕ ꯂꯩꯕꯗꯤ ꯀꯔꯤ ꯀꯔꯤ ꯂꯩ ꯑꯅꯧꯕ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯐꯥꯏꯕ꯭ꯔꯣꯁꯀꯦꯟꯁꯦ ꯐꯥꯏꯕ꯭ꯔꯣꯁꯀꯦꯟ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯜꯇ꯭ꯔꯥꯁꯥꯎꯟꯒꯤ ꯄ꯭ꯔꯣꯕꯀꯨꯝꯕꯅꯤ ꯂꯤꯚꯔꯒꯤ ꯖꯒꯥꯁꯤꯗ ꯀꯤꯠ ꯂꯥꯎ ꯅꯝꯃ ꯀꯥꯟꯗ ꯂꯤꯚꯔꯁꯦ ꯃꯁꯤꯡ ꯀꯌꯥꯝ ꯀꯥꯁꯤꯜꯂꯦ ꯀꯥꯁꯤꯟꯗꯦ ꯄꯦꯁꯦꯟꯁꯦ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯑꯗꯨꯒ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯄꯥꯝꯕꯩꯁꯤꯡꯅ ꯈꯪꯕꯁꯤꯗꯤ ꯑꯣꯜꯔꯦꯗꯤ ꯌꯥꯝ ꯂꯦꯠ ꯑꯣꯏꯔꯀꯥꯟꯗꯅꯦꯕ ꯐꯥꯏꯕ꯭ꯔꯣꯁꯀꯦꯟꯗꯤ ꯃꯥꯅꯗꯤ ꯂꯣꯏ ꯍꯥꯏꯕ ꯉꯝꯕꯅꯤ ꯃꯁꯤꯡ ꯀꯥꯁꯤꯟꯕ ꯁ꯭ꯇꯦꯖ 1ꯗ ꯂꯩꯕ꯭ꯔꯥ 2ꯗ ꯂꯩꯕ꯭ꯔꯥ 3ꯗ ꯂꯩꯕ꯭ꯔꯥ 4ꯗ ꯂꯩꯕ꯭ꯔꯥ ꯄꯦꯁꯦꯟꯁꯦ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁꯄꯨ ꯂꯥꯛꯀꯗꯣꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯔꯣꯁꯤꯁ ꯂꯩꯔꯝꯕ ꯄꯦꯁꯦꯟꯁꯦ ꯐꯒꯠꯂꯛꯇꯕ꯭ꯔꯥ ꯍꯥꯏꯁꯦ ꯁꯤꯒꯤ ꯃꯦꯖꯔꯤꯡ ꯇꯦꯞ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯌꯥꯔꯗ ꯁ꯭ꯇꯤꯛꯁꯦ ꯍꯧꯖꯤꯛꯀꯤ ꯐꯥꯏꯕ꯭ꯔꯣꯁꯀꯦꯟ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯅ ꯂꯣꯏꯅꯃꯛ ꯄꯤꯕ ꯉꯝꯃꯤ ꯑꯗꯨꯒ ꯑꯅꯧꯕ ꯇ꯭ꯔꯤꯠꯃꯦꯟ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜ ꯍꯦꯄꯥꯇꯥꯏꯇꯤꯁ ꯗꯦꯁꯤꯒ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯅ ꯆꯠꯂꯒꯗꯤ ꯑꯅꯧꯕ ꯄꯥꯎ ꯑꯃꯅ ꯃꯃꯥꯡ ꯆꯍꯤꯗ ꯑꯩꯈꯣꯏꯒꯤ US FDA ꯍꯦꯄꯥꯇꯥꯏꯇꯤꯁ ꯁꯤ ꯅꯥꯕ ꯑꯉꯥꯡꯁꯤꯡ ꯆꯍꯤ 6ꯇꯒꯤ ꯍꯦꯟꯕ ꯑꯉꯥꯡꯁꯤꯡꯁꯦ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯑꯦꯗꯜꯇ ꯆꯥꯅꯔꯤꯕ ꯍꯤꯗꯥꯛꯁꯤ ꯆꯥꯕ ꯌꯥꯔꯦ ꯍꯥꯐ ꯗꯣꯁꯇ ꯆꯥꯕ ꯌꯥꯔꯦ ꯃꯁꯤ ꯆꯥꯔꯒ ꯑꯩꯈꯣꯏ ꯄꯨꯛꯆꯦꯟ ꯁꯦꯡꯅ ꯐꯕ ꯌꯥꯔꯦ ꯍꯥꯏꯅ ꯑꯉꯥꯡꯁꯤꯡꯗꯁꯨ ꯍꯦꯄꯥꯇꯥꯏꯇꯤꯁ ꯁꯤ ꯂꯥꯌꯦꯡꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯇ꯭ꯔꯤꯠꯃꯦꯟ ꯄ꯭ꯔꯣꯇꯣꯀꯣꯜ ꯂꯥꯛꯈ꯭ꯔꯦ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯁꯦ ꯆꯥꯎꯕ ꯉꯥꯏꯔꯝꯃꯒ ꯑꯍꯟ ꯑꯣꯏꯕ ꯉꯥꯏꯔꯝꯃꯒ ꯍꯤꯗꯥꯛ ꯊꯥꯔꯝꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨꯝ ꯍꯤꯗꯥꯛ ꯊꯥꯕ ꯌꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯣꯛꯇꯔ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯒꯤ ꯁꯥꯟꯅꯖꯔꯤꯕ ꯋꯥꯔꯤꯁꯤꯗ ꯑꯩꯈꯣꯏ ꯍꯦꯄꯥꯇꯥꯏꯇꯤꯁꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯤꯚꯔꯁꯦ ꯁꯣꯛꯍꯜꯂꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯈꯪꯅꯔꯦ ꯑꯗꯨꯕꯨ ꯂꯤꯚꯔꯁꯤꯗ ꯁꯣꯛꯍꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯇꯧꯔꯒ ꯑꯩꯈꯣꯏ ꯂꯤꯚꯔꯁꯤꯗ ꯁꯣꯛꯍꯜꯂꯤꯕꯁꯤꯡꯁꯤꯗꯒꯤꯗꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯕ ꯑꯗꯨꯒ ꯃꯥꯁꯤ ꯀꯦꯔꯤꯌꯔ ꯑꯣꯏꯅ ꯂꯩꯕꯒꯤ ꯁ꯭ꯇꯦꯠ ꯑꯃꯈꯛ ꯂꯩꯕ ꯃꯇꯝꯁꯤꯗ ꯀꯔꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯌꯥꯏ ꯑꯗꯨꯒ ꯀꯔꯝꯍꯥꯏꯅ ꯃꯥꯁꯦ ꯂꯥꯌꯦꯡꯒꯅꯤ ꯌꯦꯁ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯍꯦꯄꯥꯇꯥꯏꯇꯤꯁ ꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯌꯣꯔ ꯇꯧꯈ꯭ꯔꯒꯗꯤ ꯃꯥꯗꯤ ꯀꯦꯔꯤꯌꯔ ꯑꯣꯏꯔꯔꯣꯏ ꯃꯥꯗꯤ ꯋꯥꯟꯁ ꯀ꯭ꯌꯣꯔ ꯐꯣꯔ ꯂꯥꯏꯐ ꯑꯗꯨꯒ ꯍꯦꯄꯥꯇꯥꯏꯇꯤꯁ ꯕꯤꯒꯤ ꯑꯣꯏꯅꯗꯤ ꯃꯥꯒꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯦꯄꯥꯇꯥꯏꯇꯤꯁ ꯕꯤꯗꯤ ꯀ꯭ꯌꯣꯔ ꯂꯩꯇꯦ ꯃꯥꯒꯤ ꯂꯤꯚꯔꯗꯨ ꯐꯒꯠꯍꯟꯅꯕ ꯃꯥꯒꯤ ꯍꯦꯄꯥꯇꯥꯏꯇꯤꯁ ꯕꯤꯗꯨ ꯀꯟꯇ꯭ꯔꯣल ꯇꯧꯅꯕ ꯍꯤꯗꯥꯛ ꯇꯧꯕꯗꯤ ꯌꯥꯏ ꯀ꯭ꯌꯣꯔ ꯍꯥꯏꯕ ꯇꯔꯝꯁꯤꯗꯤ ꯍꯦꯄꯥꯇꯥꯏꯇꯤꯁ ꯕꯤꯗꯤ ꯌꯥꯝ ꯔꯦꯌꯔ ꯑꯣꯏ ꯃꯣꯏꯗꯤ ꯄꯨꯛꯁꯦꯡ ꯁꯦꯡꯅ ꯃꯔꯨ ꯐꯨꯛꯅ ꯁꯤꯕꯁꯤ ꯉꯝꯗꯦ ꯑꯗꯨꯅ ꯍꯦꯄꯥꯇꯥꯏꯇꯤꯁ ꯕꯤ ꯅꯥꯕ ꯏꯃꯨꯡ ꯑꯃꯗ ꯁꯦ ꯑꯩꯈꯣꯏꯅ ꯃꯤ 10 ꯂꯩꯔꯦ ꯏꯃꯨꯡꯁꯤꯃꯗ ꯍꯦꯄꯥꯇꯥꯏꯇꯤꯁ ꯕꯤ ꯅꯥꯕ ꯄꯦꯁꯦꯟ ꯑꯃ ꯌꯥꯎꯔꯦꯕ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯤ 10ꯁꯤ ꯂꯣꯏꯅꯃꯛ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯃꯤ 2 ꯅꯠꯇ꯭ꯔꯒ 3 ꯍꯥꯏꯕꯗꯤ 20 ꯅꯠꯇ꯭ꯔꯒ 30%ꯁꯦ ꯃꯣꯏꯁꯤ ꯏꯟꯐꯦꯛꯁꯟ ꯇꯧꯋꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯄꯣꯠꯁꯤ ꯉꯥꯛꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯦꯅꯤꯕꯗꯤ ꯑꯩꯈꯣꯏꯅ ꯍꯦꯄꯥꯇꯥꯏꯇꯤꯁ ꯕꯤ ꯅꯥꯔꯝꯕ ꯐꯦꯃꯤꯂꯤꯁꯦ ꯃꯥꯒꯤ ꯃꯆꯥ ꯃꯁꯨ ꯅꯠꯇ꯭ꯔꯒ ꯃꯃꯥ ꯃꯄꯥ ꯅꯠꯇ꯭ꯔꯒ ꯂꯩꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯂꯥꯛꯑꯀꯥꯟꯗ ꯃꯣꯏꯁꯦ ꯍꯦꯄꯥꯇꯥꯏꯇꯤꯁ ꯕꯤꯒꯤ ꯆꯦꯛ ꯇꯧꯕꯤꯌꯨ ꯍꯥꯏꯒꯅꯦꯕ
positive ꯑꯣꯏꯔꯝꯃꯦ ꯃꯣꯏ ꯂꯥꯌꯦꯡꯕꯤꯔꯅꯤ negative ꯑꯣꯏꯔꯝꯃꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ vaccine ꯊꯥꯒꯅꯦꯕ hepatitis B ꯒꯤ vaccine ꯊꯥꯔꯀꯥꯟꯗ ꯃꯣꯏ ꯆꯪꯉꯣꯏ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯅꯨꯄꯤ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯍꯥꯏꯗꯤ husband wife ꯅꯤ wife ꯁꯤ ꯃꯥ ꯀꯩꯅꯣ ꯇꯧꯔꯦꯅ ꯈꯜꯂꯁꯤ hepatitis B ꯅꯥꯔꯦꯅ ꯈꯜꯂꯁꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ husband ꯁꯤ negative ꯑꯣꯏꯔꯒꯁꯨ ꯃꯕꯥꯅꯤꯁꯤ ꯑꯩꯈꯣꯏꯅ ꯂꯩꯃꯤꯟꯅꯍꯟꯗꯦꯕ ꯂꯩꯃꯤꯟꯅꯔꯒꯁꯨ barrier precaution ꯍꯥꯏꯕꯗꯤ ꯀꯣꯟꯗꯣꯝꯒꯨꯝꯕ ꯎꯞꯄꯒ ꯂꯩꯃꯤꯟꯅꯧ ꯍꯥꯏꯒꯅꯤ ꯑꯗꯨꯒ ꯄꯦꯁꯦꯟꯁꯦ vaccine ꯊꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯁꯥꯁꯤ ꯃꯥꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯍꯤꯛꯁꯦ ꯆꯪꯉꯔꯣꯏꯅ ꯑꯩꯈꯣꯏ ꯆꯥꯡꯌꯦꯡ ꯇꯧꯕꯁꯨ ꯌꯥꯏꯑꯕ ꯑꯦꯟꯇꯤꯕꯣꯗꯤ ꯇꯥꯏꯇꯔꯅ ꯃꯁꯤ ꯌꯦꯡꯕ ꯃꯇꯝꯗ 100ꯗꯒꯤ ꯍꯦꯜꯂꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯆꯧꯗꯥ ꯅꯧꯗꯥꯕꯗ ꯀꯔꯤꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯣꯏ ꯅꯨꯄꯥꯁꯤꯗ ꯆꯪꯉꯣꯏꯕ ꯚꯥꯏꯁ ꯚꯔꯁꯥ ꯆꯞ ꯃꯥꯟꯅꯩꯀꯣ ꯅꯨꯄꯤꯗꯁꯨ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤ ꯄꯥꯔꯠꯅꯔꯁꯤꯡꯗ ꯀꯩꯒꯨꯝꯕ ꯑꯃ ꯄꯣꯖꯤꯇꯤቭ ꯑꯣꯏꯔꯒꯗꯤ ꯃꯔꯛꯇ ꯃꯣꯏ ꯑꯦꯕꯁꯇꯤꯅꯦꯟꯁ ꯊꯝꯒꯗꯕꯅꯤ ꯕꯦꯔꯤꯌꯔ ꯄ꯭रिꯀꯣꯁꯟ ꯊꯝꯒꯗꯕꯅꯤ ꯇꯤꯀꯥ ꯊꯥꯗꯣꯛꯄꯤꯒꯗꯕꯅꯤ ꯇꯤꯀꯥ ꯊꯥꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯃꯨꯛꯁꯨ ꯃꯍꯤꯛꯀꯤ ꯆꯪꯉꯣꯏꯅ ꯌꯦꯡꯒꯗꯕꯅꯤ ꯆꯪꯉꯣꯏ ꯍꯥꯏꯔꯒꯗꯤ ꯃꯣꯏ ꯐꯦꯃꯤꯂꯤ ꯂꯥꯏꯐꯇ ꯑꯃꯨꯛ ꯄꯨꯟꯅ ꯈꯣꯡꯗꯥꯃꯤꯟꯅꯔꯒ ꯃꯆꯥ ꯃꯁꯨ ꯆꯥꯗꯥ ꯅꯧꯗꯕ ꯂꯣꯏꯅꯃꯛ ꯌꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯣꯛꯇꯔ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯍꯦꯄꯥꯇꯥꯏꯇꯤꯁꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯚꯦꯛꯁꯤꯟ ꯀꯥꯞꯄꯁꯤꯃ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯦ ꯚꯦꯛꯁꯤꯟꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯀꯥꯞꯀꯗꯒꯦ ꯍꯥꯏꯕꯁꯤꯃꯒ ꯑꯗꯨꯒ ꯍꯦꯄꯥꯇꯥꯏꯇꯤꯁꯅ ꯅꯥꯔꯕ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛꯁꯤ ꯌꯥꯝ ꯂꯥꯏꯅ ꯀꯗꯥꯏꯗꯒꯤ ꯐꯪꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯏꯅ ꯍꯪꯅꯕ ꯋꯥꯍꯪ ꯑꯃꯈꯛꯅꯤ ꯃꯁꯤ ꯄꯥꯎꯈꯨꯝ ꯇꯝꯕꯤꯕꯤꯌꯨ hepatitis B ꯒꯤꯗꯤ ꯍꯦꯛ ꯄꯣꯛꯄꯗ 0 dose ꯃꯁꯤꯒꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟꯁ ꯂꯩ ꯍꯦꯛ ꯄꯣꯛꯄꯒ ꯃꯥ ꯑꯗꯨꯝ ꯚꯦꯛꯁꯤꯟ ꯊꯥꯕ ꯍꯧꯔꯗꯧꯅꯤ hepatitis A ꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯚꯦꯛꯁꯤꯅꯦꯁꯟ ꯁ꯭ꯀꯦꯗ꯭ꯌꯨꯜꯗ ꯌꯥꯎꯗꯦ ꯑꯗꯨꯅ ꯌꯥꯝꯅ ꯍꯥꯏ ꯔꯤꯛꯁ ꯑꯣꯏꯕ ꯃꯤꯗ ꯍꯥꯏꯗꯤ ꯑꯩꯒꯤ ꯄꯦꯁꯦꯟ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁ ꯂꯩꯕ ꯃꯤꯗ hepatitis A ꯅꯥꯔꯒꯗꯤ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯗꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯑꯈꯟꯅꯕ ꯃꯤꯁꯤꯡꯗ ꯑꯩꯈꯣꯏꯅ hepatitis A ꯒꯤ ꯚꯦꯛꯁꯤꯟꯁꯦ ꯀꯥꯞꯄ ꯌꯥꯏ ꯑꯇꯣꯞꯄ ꯃꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯁꯦ ꯃꯃꯥ ꯃꯄꯥꯅ ꯌꯥꯝ ꯍꯦꯟꯅ ꯄ꯭ꯔꯤꯀꯣꯁꯁ ꯑꯣꯏꯖꯕꯗꯤ ꯀꯥꯞꯆꯒꯦ ꯍꯥꯏꯕꯁꯨ ꯀꯩꯝꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯂꯩꯔ ꯀꯥꯞꯄ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯐ꯭ꯔꯤꯗꯗꯤ ꯄꯤꯗꯦ hepatitis B ꯒꯤꯗꯤ ꯐ꯭ꯔꯤꯗ ꯄꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ hepatitis C ꯒꯤ ꯑꯣꯏꯅꯗꯤ ꯚꯦꯛꯁꯤꯟ ꯂꯩꯇꯦ ꯑꯗꯨꯒ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯑꯗꯨꯛ ꯃꯇꯤꯛ ꯐꯈ꯭ರೆ ꯊꯥ 3ꯒꯤ ꯍꯤꯗꯥꯛ ꯆꯥꯔꯀꯥꯟꯗ ꯃꯥꯒꯤ ꯇ꯭ꯔꯤꯠꯃꯦꯟꯒꯤ ꯑꯩꯈꯣꯏꯒꯤ ꯁꯛꯁꯦꯁ ꯔꯦꯠꯁꯦ 95 to 99%ꯅꯤꯅ ꯑꯩꯈꯣꯏꯅ ꯁꯤꯒꯤꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯚꯦꯛꯁꯤꯟꯗ ꯐꯣꯀꯁ ꯇꯧꯗ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯁꯨ ꯚꯦꯛꯁꯤꯟ ꯄꯨꯊꯣꯛꯀꯦ ꯍꯥꯏꯅ ꯁꯥꯏꯟꯇꯤꯁꯅꯁꯨ ꯋꯔꯛ ꯇꯧꯗ꯭ꯔꯦ ꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯣꯛꯇꯔ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯕꯤꯔꯤ ꯃꯈꯥ ꯇꯥꯕꯗ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯑꯃ ꯍꯦꯄꯥꯇꯥꯏꯇꯤꯁ ꯃꯈꯜꯁꯤꯡꯁꯤꯗꯒꯤ ꯍꯦꯄꯥꯇꯥꯏꯇꯤꯁ ꯅꯥꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯔꯤꯀꯕꯔꯤ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟꯁꯤꯡꯁꯦ ꯍꯥꯏꯇꯥꯔꯦ ꯃꯁꯥꯒꯤ ꯁꯦꯜꯐ ꯀꯦꯌꯔ ꯑꯗꯨꯒ ꯀꯔꯤ ꯑꯍꯦꯟꯕ ꯆꯦꯛꯁꯤ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯃꯊꯧ ꯇꯥꯏꯅ ꯈꯟꯕꯤ ꯃꯁꯤꯗ ꯌꯦꯡꯕ ꯌꯥꯕꯁꯦ ꯑꯩꯈꯣꯏꯅ hepatitis A ꯒ E ꯒꯤ ꯑꯣꯏꯅꯗꯤ ꯃꯣꯏ ꯋꯥꯟꯁ ꯔꯤꯀቨꯔ ꯇꯧꯔꯒꯗꯤ ꯐꯔꯒꯗꯤ ꯐꯔꯦ ꯑꯗꯨꯒ ꯃꯣꯏꯁꯦ hepatitis A ꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯐ ꯂꯣꯡ ꯏꯝꯌꯨꯅꯤꯇꯤꯁꯨ ꯂꯩ ꯍꯥꯏꯕꯗꯤ ꯋꯥꯟꯁ ꯃꯉꯣꯟꯗ hepatitis A ꯆꯪꯈ꯭ꯔꯕ ꯑꯗꯨꯒ ꯐꯈ꯭ꯔꯒꯗꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄꯗ hepatitis A ꯅꯥꯔꯔꯣꯏ hepatitis E ꯒꯤ ꯑꯣꯏꯅꯗꯤ ꯍꯟꯖꯟꯅ ꯅꯥꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯋꯥꯟꯁ ꯅꯥꯔꯒꯗꯤ ꯆꯍꯤ 2-3 ꯃꯣꯏꯁꯦ ꯑꯃꯨꯛ ꯍꯟꯅ ꯃꯍꯤꯛꯁꯦ ꯆꯪꯕ ꯉꯝꯒꯟꯗꯦ ꯍꯧꯖꯤꯛ ꯅꯣꯡꯖꯨ ꯄꯟꯊꯥ ꯌꯧꯔꯦ hepatitis A ꯒꯤ E ꯀꯦꯁ ꯑꯩꯈꯣꯏ ꯌꯥꯝ ꯊꯦꯡꯅꯕ ꯍꯧꯔꯦ ꯍꯧꯖꯤꯛ ꯕꯤꯀꯣꯁ ꯏꯁꯤꯡ ꯐꯠꯇꯕ ꯑꯗꯒꯤ ꯁꯦ ꯂꯥꯏꯛ ꯅꯣꯡꯖꯨ ꯄꯟꯊꯥꯅꯤꯅ ꯑꯗꯨꯒꯤ ꯏꯁꯨꯁ ꯃꯌꯥꯝ ꯂꯩꯕꯅꯤना ꯑꯗꯨ ꯏꯁꯤꯡ ꯐꯠꯇꯕ ꯊꯛꯄ ꯈꯣꯠꯄꯗꯒꯤ ꯍꯧꯖꯤꯛ hepatitis A E ꯅꯥꯕꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯎꯔꯦ hepatitis B ꯒꯤ ꯑꯣꯏꯅꯗꯤ ꯋꯥꯟꯁ ꯃꯣꯏꯒꯤ ꯔꯤꯀቨꯔꯤ ꯇꯧꯕ ꯍꯥꯏꯕꯗꯤ ꯇ꯭ꯔꯤꯠꯃꯦꯟ ꯍꯧꯔꯒꯗꯤ ꯃꯣꯏꯗꯤ ꯑꯌꯥꯝꯕꯅ ꯃꯣꯏ ꯃꯅꯥꯛꯇ ꯂꯩꯕ ꯃꯤꯁꯤꯡꯗꯣ ꯑꯗꯨꯒꯤ ꯃꯣꯏꯅ ꯐꯖꯅ ꯇꯤꯀꯥ ꯊꯥꯕ ꯈꯣꯠꯄ ꯐꯖꯅ ꯇꯧꯔꯒꯗꯤ ꯑꯗꯨꯒꯤꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯟꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ hepatitis C ꯒꯤꯗꯤ ꯃꯥꯁꯦ ꯗꯤꯄꯦꯟ ꯇꯧꯋꯦ ꯄꯦꯁꯦꯟꯁꯦ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁ ꯂꯩꯔꯝꯕ꯭ꯔꯥ ꯂꯩꯔꯝꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤꯃ ꯄꯦꯁꯦꯟꯁꯦ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁ ꯂꯩꯔꯝꯗꯕ ꯑꯣꯏꯇꯥꯔꯗꯤ ꯀꯔꯤꯝ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯀꯔꯤꯒꯨꯝꯕ hepatitis C ꯅꯥꯕ ꯄꯦꯁꯦꯟꯁꯤ ꯃꯥ ꯍꯤꯗꯥꯛ ꯆꯥꯔ hepatitis C ꯗꯤ ꯐꯈ꯭ꯔꯕ ꯄꯦꯁꯦꯟꯁꯦ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁ ꯂꯩꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯄꯦꯁꯦꯟꯁꯦ ꯂꯤꯚꯔ ꯀꯦꯟꯁꯔꯒꯤ ꯆꯥꯟꯁ ꯑꯗꯨꯝ ꯂꯩ ꯍꯥꯏꯅ ꯃꯥꯁꯤ ꯊꯥ 3 ꯈꯨꯗꯤꯡꯒꯤ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯑꯗꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ MRI ꯂꯧꯔꯒ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯂꯤꯚꯔ ꯀꯦꯟꯁꯔꯁꯤ ꯌꯥꯎꯗꯦꯅ ꯑꯗꯨꯝ ꯆꯦꯛ ꯇꯧꯗꯨꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯍꯦꯄꯥꯇꯥꯏꯇꯤꯁꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯤꯚꯔ ꯀꯦꯟꯁꯔ ꯂꯥꯛꯄ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁ ꯂꯥꯛꯄꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯤꯚꯔ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯕꯒꯤ ꯑꯣꯞꯁꯟꯁꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯆꯥꯡꯁꯦ ꯀꯌꯥꯝ ꯋꯥꯡꯅ ꯂꯩꯕꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯕꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯤꯚꯔ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯍꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯦꯟꯁꯔ ꯑꯃꯁꯨꯡ ꯁꯤꯔꯣꯁꯤꯁꯇ ꯁ꯭ꯇꯦꯖ 1, 2, 3, 4 ꯈꯥꯏꯗꯣꯛꯏ ꯁ꯭ꯇꯦꯖ 1ꯒ 2ꯒꯗꯤ ꯃꯣꯏꯁꯤ ꯑꯩꯈꯣꯏꯅ ꯀꯝꯄꯦꯟꯁꯦꯇꯦꯠ ꯍꯥꯏ ꯁꯤꯒꯤ ꯁ꯭ꯇꯦꯖꯁꯤꯗꯗꯤ ꯃꯣꯏꯒꯤ ꯃꯤꯗꯤꯌꯟ ꯁꯔꯚꯥꯏꯚꯦꯜꯅ ꯌꯦꯡꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯃꯤ ꯆꯥꯝꯃꯁꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯆꯍꯤ ꯀꯌꯥ ꯄꯨꯟꯁꯤꯒꯦꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯃꯣꯏ ꯆꯍꯤ 19ꯗꯤ ꯍꯤꯡꯒꯜꯂꯦ ꯃꯣꯏꯁꯦ ꯑꯗꯨꯅ ꯃꯈꯣꯏꯗꯗꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯒꯤ ꯋꯥꯁꯤ ꯌꯥꯎꯗꯦ ꯁꯤꯔꯣꯁꯤꯁꯀꯤ ꯁ꯭ꯇꯦꯖ 3, 4 ꯍꯥꯏꯕꯗꯤ ꯄꯦꯁꯦꯟꯁꯦ ꯏ ꯑꯣꯔꯕ ꯖꯣꯟꯗꯤꯁ ꯂꯩꯕ ꯄꯨꯛꯇ ꯏꯁꯤꯡ ꯆꯪꯕ ꯀꯤꯗꯅꯤ ꯁꯣꯛꯂꯛꯄ ꯒ꯭ꯌꯥꯟ ꯃꯥꯡꯕ ꯁꯤꯒꯤ ꯃꯉꯥꯁꯦ ꯁꯤ ꯃꯉꯥꯁꯤ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯁ꯭ꯀꯣꯔ ꯑꯃ ꯌꯦꯡꯉꯦ ꯃꯦꯜ ꯁ꯭ꯀꯣꯔꯅ ꯑꯗꯣ ꯌꯥꯝ ꯏꯆꯝ ꯆꯝꯅ ꯁ꯭ꯀꯣꯔ ꯅꯨꯡꯒꯤ ꯅꯠꯇꯕꯤꯗ
ꯏꯆꯝ ꯆꯝꯕ ꯃꯤꯒꯤ ꯋꯥꯍꯟꯊꯣꯛꯇ ꯍꯥꯏꯔꯒꯗꯤ ꯀꯅꯥꯒꯨꯝꯕ ꯂꯤꯚꯔ ꯅꯥꯕ ꯃꯤ ꯑꯃꯅ ꯃꯥꯒꯤ ꯃꯄꯨꯟꯁꯤꯁꯤ ꯂꯤꯚꯔ ꯁꯤꯟꯗ꯭ꯔꯒꯗꯤ ꯆꯍꯤ ꯑꯃꯗꯒꯤ ꯍꯦꯟꯅ ꯆꯠꯂꯣꯏ ꯍꯥꯏꯕ ꯀꯦꯇꯦꯒꯣꯔꯤ ꯀꯥꯡꯕꯨꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯂꯤꯚꯔ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠꯀꯤ ꯋꯥꯐꯝꯁꯦ ꯊꯝꯃꯦ ꯕꯠ ꯊꯝꯃꯒꯁꯨ ꯄꯩꯁꯥ ꯌꯥꯝ ꯆꯪꯕ ꯄꯣꯠꯅꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥꯗ ꯆꯠꯅꯔꯤꯕ ꯂꯤꯚꯔ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠꯀꯤ ꯃꯈꯜꯁꯦ ꯂꯥꯏꯐ ꯔꯤꯂꯦꯇꯦഡ് ꯍꯥꯏꯕꯅꯤ ꯑꯃꯦꯔꯤꯀꯥꯗ ꯀꯩꯗ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤ ꯁꯤꯖꯤꯟꯅꯔꯤꯁꯤꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯕ꯭ꯔꯦꯟ ꯗꯦꯗ ꯑꯣꯏꯔꯕ ꯑꯗꯨꯒ ꯍꯥꯔꯠ ꯍꯤꯡꯉꯤꯕ ꯀꯥꯡꯕꯨꯁꯤꯗꯒꯤ ꯂꯤꯚꯔꯁꯦ ꯈꯥꯏꯗꯠꯂꯒ ꯂꯧꯊꯣꯛ ꯍꯥꯞꯄꯅꯦꯕ ꯏꯟꯗꯤꯌꯥꯁꯤꯗꯅ ꯃꯥꯒꯤ ꯃꯔꯤ ꯃꯇꯥ ꯃꯆꯤꯟ ꯃꯅꯥꯎ ꯃꯆꯥ ꯃꯁꯨꯗꯒꯤ ꯑꯍꯤꯡꯕ ꯃꯤꯗꯨꯗꯒꯤ ꯂꯤꯚꯔꯁꯦ ꯇꯪꯈꯥꯏ ꯑꯃꯒ ꯈꯥꯏꯔꯒ ꯍꯥꯞꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯏꯁꯨꯁ ꯃꯌꯥꯝ ꯌꯥꯝ ꯂꯩ ꯌꯥꯝ ꯂꯥꯏꯕ ꯄꯣꯠ ꯅꯠꯇꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁꯀꯤ ꯁ꯭ꯇꯦꯖ 3ꯒ 4ꯒꯁꯦ ꯁꯤꯒꯤ ꯀꯦꯇꯦꯒꯣꯔꯤꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯂꯤꯚꯔꯁꯤ ꯁꯤꯟꯗ꯭ꯔꯒꯗꯤ ꯆꯍꯤ ꯑꯃ ꯐꯥꯅ ꯍꯤꯡꯉꯣꯏ ꯍꯥꯏꯕ ꯀꯦꯇꯦꯒꯣꯔꯤꯁꯤꯗ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏ ꯅꯝꯕꯔ 2 ꯂꯤꯚꯔ ꯀꯦꯟꯁꯔ ꯂꯩꯕ ꯃꯤꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯑꯣꯞꯁꯟꯗꯤ ꯂꯤꯚꯔ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯇꯧꯕꯤꯌꯨ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯤꯛꯑꯒꯗꯤ ꯀꯦꯟꯁꯔꯗꯨꯅ ꯌꯥꯝ ꯄꯤꯛꯄ ꯑꯩꯈꯣꯏꯒꯤ ꯂꯦꯖꯔꯅ ꯀꯞꯈꯥꯏꯕ ꯌꯥꯕ ꯅꯠꯇ꯭ꯔꯒ ꯃꯥꯏꯀ꯭ꯔꯣꯋꯦꯞꯅ ꯀꯞꯈꯥꯏꯕ ꯌꯥꯕ ꯅꯠꯇ꯭ꯔꯒ RFA ꯀꯥꯏꯅ ꯂꯩꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯥꯛꯊꯦꯛꯄ ꯉꯝꯕ ꯈꯣꯠꯄ ꯉꯝꯕ ꯃꯆꯥ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯇꯧꯕꯤꯌꯨ ꯍꯥꯏ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯔꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯑꯆꯧꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠꯀꯤ ꯋꯥꯐꯝꯁꯤꯃ ꯑꯗꯨꯝ ꯕꯔꯥꯕꯔ ꯊꯝꯃꯦ ꯑꯗꯨꯅ ꯂꯤꯚꯔ ꯀꯦꯟꯁꯔ ꯅꯠꯇ꯭ꯔꯒ ꯂꯤꯚꯔ ꯀꯦꯟꯁꯔꯁꯤꯗ ꯌꯥꯝ ꯈꯔ ꯆꯥꯎꯕ ꯁꯦꯟꯇꯤꯃꯤꯇꯔ 3 ꯍꯦꯟꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁ ꯁ꯭ꯇꯦꯖ 3-4ꯁꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯋꯥꯐꯝ ꯊꯝꯃꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯤꯚꯔ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠꯁꯤ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯛꯁꯦꯁ ꯔꯦꯠ ꯍꯥꯏꯖꯕ ꯇꯥꯔꯦ ꯂꯤꯚꯔ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯤꯚꯔ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟꯁꯤ ꯍꯤꯡꯕꯒꯤ ꯑꯣꯄꯔꯦꯁꯟꯁꯤ ꯁꯛꯁꯦꯁ ꯑꯣꯏꯕꯒꯤ ꯁꯛꯁꯦꯁ ꯔꯦꯠꯁꯤꯗꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯕꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯤꯚꯔꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯔꯤꯂꯦꯇꯦഡ് ꯂꯤꯚꯔ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠꯒꯤ ꯁꯛꯁꯦꯁꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤ 1,000,000 ꯑꯃ ꯇꯧꯕꯗ ꯑꯃ ꯁꯤ 999ꯗꯤ ꯃꯥꯒꯤ ꯁꯛꯁꯦꯁ ꯔꯦꯠꯅꯤ ꯑꯣꯜꯃꯣꯁ 99.9% ꯍꯥꯏꯇꯥꯔꯦ ꯕꯤꯀꯣꯁ ꯇꯧꯔꯤꯕ ꯉꯁꯥꯏꯒꯤ ꯁꯔꯖꯔꯤꯁꯤ ꯌꯥꯝ ꯂꯨꯕꯅ ꯑꯃꯗꯤ ꯌꯥꯝ ꯔꯤꯁꯀꯤ ꯑꯣꯏꯕꯅꯤꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯩꯕ ꯃꯤꯅ ꯑꯌꯥꯝꯕ ꯇꯧꯒꯜꯂꯦ ꯁꯤꯒꯤ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠꯁꯦ ꯏꯚꯟ ꯂꯥꯏꯛ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯇꯣꯛꯈ꯭ꯔꯣ ꯒꯨꯋꯥꯍꯥꯇꯤꯗ ꯈꯔ ꯃꯣꯏ ꯍꯧꯔꯦ ꯏꯚꯟ ꯀꯜꯀꯇꯥꯐꯥꯎ ꯇꯧꯗꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯗꯦꯜꯂꯤꯒꯨꯝꯕ ꯃꯦꯇ꯭ꯔꯣꯄꯣꯂꯤꯇꯟ ꯁꯤꯇꯤꯁ ꯈꯔ ꯈꯛꯇꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯁꯛꯁꯦꯁ ꯔꯦꯠꯁꯤ ꯃꯁꯥꯅ ꯋꯥꯡꯗꯕ ꯌꯥꯗꯕ ꯌꯥꯝ ꯁꯤꯒꯜꯂꯦ ꯍꯥꯏꯔꯒꯗꯤ ꯀꯅꯥꯝ ꯂꯥꯛꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯃꯣꯏ ꯁꯛꯁꯦꯁ ꯔꯦꯠꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯋꯥꯡꯉꯦ ꯁꯛꯁꯦꯁ ꯔꯦꯠ ꯋꯥꯡꯒꯁꯨ ꯂꯤꯚꯔ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯔꯣꯖꯤ ꯄꯤꯛꯆꯔꯒꯤ ꯇꯥꯏꯞꯇ ꯄꯤꯕ ꯌꯥꯗꯦ ꯀꯩꯅꯣꯗ ꯑꯣꯄꯔꯦꯁꯟꯁꯨ ꯑꯣꯄꯔꯦꯁꯟꯅꯤ ꯑꯣꯄꯔꯦꯁꯟꯁꯦ ꯁꯛꯁꯦꯁ ꯑꯣꯏꯔꯒꯁꯨ ꯃꯥꯏ ꯀꯝꯄ꯭ꯂꯤꯀꯦꯁꯟꯁ ꯍꯥꯏꯅ ꯃꯥꯅ ꯉꯁꯥꯏꯒꯤ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯐꯣꯠꯂꯤꯕ ꯖꯒꯥꯗꯣ ꯑꯗꯨꯗ ꯁ꯭ꯇ꯭ꯔꯤꯛꯆꯔ ꯇꯧꯗꯅ ꯍꯥꯏꯗꯤ ꯈꯨꯖꯟꯕ ꯑꯩꯈꯣꯏꯒꯤ ꯀꯪꯁꯤꯟꯕ ꯌꯥꯎꯗꯨꯅ ꯀꯝꯄ꯭ꯂꯤꯀꯦꯁꯟ ꯊꯣꯛꯄ ꯃꯌꯥꯝ ꯂꯩ ꯃꯈꯥ ꯇꯥꯕꯗ ꯗꯣꯛꯇꯔ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯉꯁꯥꯏ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯊꯝꯕꯤꯈꯤꯕ ꯊꯤꯝ ꯍꯥꯏꯖꯕ ꯇꯥꯔꯦ ꯍꯦꯄꯥꯇꯥꯏꯇꯤꯁ ꯀꯥꯟ ꯋꯦꯠ ꯍꯥꯏꯔꯤꯕꯁꯦ ꯍꯦꯄꯥꯇꯥꯏꯇꯤꯁꯅ ꯉꯥꯏꯕ ꯌꯥꯔꯣꯏꯗꯣꯏꯁꯤ ꯀꯩꯒꯤꯅꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯤꯝꯁꯦ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯊꯝꯕꯤꯔꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯒꯗꯣꯏꯅꯣ ꯍꯥꯏꯕꯁꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯄꯥꯛꯇꯛꯅꯅ ꯍꯥꯏꯕꯤꯌꯨ ꯍꯦꯄꯥꯇꯥꯏꯇꯤꯁ ꯀꯥꯟ ꯋꯦꯠ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯃꯤꯅꯤꯡ ꯂꯩ ꯑꯩꯈꯣꯏꯅ 2030ꯁꯦ 2030ꯁꯤ elimination of hepatitis by 2013 already target ama hana mamangde hona set taw leigre 2030 bokta akoi hepatitis se adumatik pick per problem o helasi samasta threat ama oidaba danger ama oidaba dum makhalgi potsak ama helasi problem ama helasi na han already target set taw gre masi target se kamai to ne achieve taw de hai ta gadi ekoina anobu infection se 90% chada maudra handalaba adu akoi treatment sina 80% achieve tꯧba matamda hojiki elimination of hepatitis by 2030 yebas pots akoina ngamgadoineba hojik pandemic ni covid ni everywhere hojiki covid ki pandemic sit loiba ngaiba oitaragadi akoina hairiba thamiba pandam goals mayam se akoina achieve tauba ngamoy covid is important oi but hepatitis is important oi hepatitis se silent killer hairimni haidi mana adumatik misim na thole 1.1 million haidi lakh trama thoi mi siale chai khudingi second kuntra khudingi hepatitis na maram morega mi ma si hairiba problem se arai problem na te mayam no hona dana NGOs mayam doctors mayam political ko scientists mayam honar kanda ai khoi hujik yamna khoi gi achouba khongjana ma already changin ba hawrabane ba adu pandemic si leigibdagi khoi tapthagi mane adu covid leiraga su hujik high problem si adum lengna leibani na hepatitis ki potse hepatitis kan wait na harakpane makhata na handaki chahi gi main focus se khoi gi pregnant mother haidi mirolibi nupi singda yam kana focus tawe haibadi pregnant oiba nupi si masagi hepatitis check tawgodobni BC aduga
ꯀꯔꯤꯒꯨꯝꯕ ꯍꯦꯄꯥꯇꯥꯏꯇꯤꯁ ꯕꯤ ꯌꯥꯎꯔꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯁꯤ ꯃꯥꯒꯤ ꯃꯁꯥꯗ ꯃꯍꯤꯛ ꯀꯌꯥꯝ ꯂꯩꯒꯦꯁꯤ ꯌꯦꯡꯉꯒ ꯑꯉꯥꯡꯁꯤꯗ ꯇ꯭ꯔꯥꯟꯁꯃꯤꯠ ꯇꯧꯗꯅꯕ ꯍꯤꯗꯥꯛ ꯆꯥꯅꯕꯒꯤ ꯍꯣꯠꯅꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯄꯦꯁꯦꯟꯁꯤꯅ ꯍꯥꯏꯗꯤ ꯄ꯭ꯔꯦꯒꯅꯦꯟ ꯃꯥꯗꯔꯁꯤꯅ ꯑꯉꯥꯡ ꯄꯣꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯖꯤꯔꯣ ꯗꯣꯁ ꯍꯥꯏꯕꯗꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯍꯦꯄꯥꯇꯥꯏꯇꯤꯁ ꯕꯤꯒꯤ ꯚꯦꯛꯁꯤꯟꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯥꯞꯀꯗꯧꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝ ꯀꯟꯅ ꯐꯣꯀꯁ ꯇꯧꯋꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯪꯅꯤꯡꯒꯗꯣꯏꯁꯤ ꯁꯔ ꯗꯣꯛꯇꯔ ꯑꯩꯈꯣꯏꯒꯤ ꯃꯃꯥꯅ ꯃꯆꯥꯗ ꯕ꯭ꯔꯦꯁ ꯐꯤꯗꯤꯡ ꯇꯧꯕ ꯃꯇꯝꯗ ꯑꯣꯔ ꯕꯣꯗꯤ ꯇꯨ ꯕꯣꯗꯤ ꯀꯣꯟꯇꯦꯛ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯦꯠꯀꯤ ꯊ꯭ꯔꯨꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯍꯨꯃꯥꯡꯒꯤ ꯊ꯭ꯔꯨꯁꯤꯗ ꯑꯩꯈꯣꯏ ꯍꯦꯄꯥꯇꯥꯏꯇꯤꯁꯁꯦ ꯂꯧꯋꯦꯅ ꯃꯌꯥꯝꯅ ꯊꯥꯖꯅꯔꯤꯁꯤ ꯃꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯁ ꯐꯤꯗꯤꯡꯗꯒꯤ ꯂꯧꯅꯕ꯭ꯔꯥ ꯍꯨꯃꯥꯡꯗꯒꯤ ꯂꯧꯅꯕ꯭ꯔꯥ ꯃꯁꯤꯒꯤ ꯂꯧꯅꯕꯒꯤ ꯃꯔꯝꯁꯤ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯃꯌꯥꯝꯅ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝ ꯈꯟꯅꯔꯝꯃꯤ ꯍꯦꯄꯥꯇꯥꯏꯇꯤꯁꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯛꯅ ꯁꯝꯅꯔꯨꯕ ꯏꯆꯝ ꯆꯝꯅ ꯇꯤꯟꯅꯕ ꯑꯗꯒꯤ ꯆꯥꯕ ꯊꯛꯄꯗ ꯂꯧꯅꯩ ꯀꯥꯏꯅ ꯍꯨꯃꯥꯡꯗꯤ ꯂꯧꯅꯩ ꯀꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯣ ꯃꯁꯤꯗꯤ ꯑꯔꯥꯟꯕꯅꯤ ꯂꯥꯟꯕꯅꯦꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯄ꯭ꯔꯥꯏꯌꯔ ꯇꯣꯛꯁ ꯃꯌꯥꯝꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯅ ꯃꯃꯥꯅ ꯃꯆꯥꯗ ꯃꯕꯨ ꯄꯤꯊꯛꯄ ꯃꯇꯝꯗ ꯍꯦꯄꯥꯇꯥꯏꯇꯤꯁꯁꯤ ꯂꯧꯅꯗꯦ ꯑꯣꯟꯂꯤ ꯋꯥꯟ ꯀꯟꯗꯤꯁꯟ ꯀꯩꯒꯨꯝꯕ ꯃꯃꯥꯒꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯅꯤꯄꯜꯁꯤ ꯆꯦꯈꯥꯏꯗꯅ ꯃꯗꯨꯗꯒꯤ ꯏ ꯊꯣꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯃꯆꯥ ꯂꯧꯅꯕꯒꯤ ꯆꯥꯟꯁ ꯂꯩ ꯅꯠꯇ꯭ꯔꯒꯗꯤ ꯆꯨꯝꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯃꯕꯨ ꯄꯤꯊꯛꯄ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯂꯣꯏꯅꯕ ꯏꯆꯝ ꯆꯝ ꯂꯣꯏꯅꯕ ꯑꯩꯈꯣꯏꯒꯤ ꯁꯣꯛꯅ ꯁꯝꯅꯕꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯍꯦꯄꯥꯇꯥꯏꯇꯤꯁ ꯕꯤꯁꯨ ꯁꯤꯁꯨ ꯑꯃꯠꯇ ꯂꯧꯅꯗꯦ ꯍꯥꯏꯔꯤꯕꯁꯤ ꯂꯧꯅꯗꯦꯅ ꯌꯥꯝ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯕꯤꯔꯤ ꯑꯗꯨꯒ ꯍꯦꯄꯥꯇꯥꯏꯇꯤꯁꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯍꯦꯄꯥꯇꯥꯏꯇꯤꯁ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯉꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯀꯨꯞꯅ ꯈꯪꯗꯕꯁꯤꯡꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯤꯠꯁ ꯑꯩꯈꯣꯏ ꯂꯥꯟꯅ ꯊꯥꯖꯅꯕ ꯃꯤꯁꯀꯣꯟꯁꯦꯞꯁꯟ ꯃꯌꯥꯝ ꯑꯃ ꯂꯩ ꯗꯣꯛꯇꯔꯅ ꯁꯨꯝ ꯊꯦꯡꯅꯕꯤꯔꯛꯄ ꯃꯇꯝꯗ ꯗꯣꯛꯇꯔꯒꯤ ꯁꯨꯝ ꯄꯦꯁꯦꯟ ꯃꯌꯥꯝꯁꯤ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯃꯁꯤꯒꯨꯝꯕ ꯃꯤꯠꯁ ꯑꯗꯨꯒ ꯃꯁꯤꯒꯨꯝꯕ ꯃꯤꯁꯀꯟꯁꯦꯞꯁꯟꯁꯤꯡꯁꯤ ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ꯀꯟꯗꯤꯁꯟꯁꯤꯡꯗꯤ ꯊꯦꯡꯅꯕꯤꯔꯤ ꯍꯧꯖꯤꯛꯇ ꯄꯟꯕꯤꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯕꯗ ꯏꯆꯝ ꯆꯝꯅ ꯁꯣꯛꯅ ꯁꯝꯅꯕ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕꯗ ꯍꯦꯄꯥꯇꯥꯏꯇꯤꯁ ꯕꯤ ꯁꯤ ꯁꯟꯗꯣꯛꯏ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯆꯥꯗ ꯃꯕꯨ ꯄꯤꯊꯛꯄꯗ ꯁꯟꯗꯣꯛꯏꯒ ꯍꯥꯏꯕ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟꯕꯁꯦ ꯁꯤꯅ ꯁ꯭ꯇꯔꯣꯡꯒꯦꯁ ꯀꯩꯅꯣꯅꯤ ꯍꯥꯏꯇꯥꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯃꯟ ꯑꯣꯏꯅ ꯆꯠꯅꯕ ꯑꯗꯨ ꯃꯈꯜꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯊꯦꯡꯅꯔꯦ ꯌꯨꯝꯗ ꯍꯦꯄꯥꯇꯥꯏꯇꯤꯁ ꯕꯤ ꯅꯥꯏ ꯍꯥꯏꯔꯨꯕꯗꯒꯤ ꯍꯥꯏꯔꯤꯕ ꯄꯦꯁꯦꯟꯁꯦ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯆꯥꯛ ꯊꯥꯛꯁꯤ ꯄꯤꯔꯒ ꯀꯥ ꯊꯣꯡ ꯂꯣꯟꯁꯤꯜꯂ ꯊꯝꯕꯒꯤ ꯏꯚꯟ ꯏꯟꯁꯤꯗꯦꯟꯕꯨ ꯑꯩꯈꯣꯏ ꯊꯦꯡꯅꯈ꯭ꯔꯦ ꯍꯥꯟꯅ ꯃꯃꯥꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯣꯛꯇꯔ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯕꯤꯔꯤ ꯃꯈꯥ ꯇꯥꯕꯗ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯊꯛꯇꯒꯤ ꯍꯧꯅ ꯌꯥꯝ ꯆꯥꯎꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯣꯏꯔꯝꯃꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯣ ꯏꯟꯐꯦꯛꯁꯟ ꯑꯣꯐ HIV ꯑꯦꯟ ꯍꯦꯄꯥꯇꯥꯏꯇꯤꯁ ꯑꯃꯗꯤ HIV ꯄꯨꯟꯅ ꯏꯟꯐꯦꯛꯁꯟ ꯊꯣꯛꯃꯤꯟꯅꯕꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯍꯦꯄꯥꯇꯥꯏꯇꯤꯁꯀ HIVꯒ ꯏꯟꯐꯦꯛꯁꯟꯁꯦ ꯌꯥꯝ ꯇꯣꯏꯅ ꯊꯦꯡꯅꯩ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ HIVꯁꯤꯁꯨ ꯗ꯭ꯔꯛꯇꯒꯤ ꯍꯦꯄꯥꯇꯥꯏꯇꯤꯁ ꯕꯤꯒ ꯁꯤꯒꯁꯤꯁꯨ ꯗ꯭ꯔꯛ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯏꯗꯒꯤ ꯂꯧꯅꯕꯅꯤꯅ ꯃꯣꯏꯒꯤ ꯔꯨꯠ ꯑꯣꯐ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯆꯪꯕꯒꯤ ꯂꯝꯕꯤꯁꯦ ꯏꯗ ꯂꯣꯏ ꯑꯣꯏꯕꯅꯤꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯦꯄꯥꯇꯥꯏꯇꯤꯁ ꯕꯤ ꯁꯤ ꯄ꯭ꯂꯁ HIVꯁꯦ ꯌꯥꯝ ꯀꯃꯟ ꯑꯣꯏꯅ ꯊꯦꯡꯅꯕꯗꯧꯅ ꯇꯧꯋꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯍꯦꯄꯥꯇꯥꯏꯇꯤꯁ ꯁꯤꯒ HIVꯁꯦ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯕꯒꯤ ꯆꯥꯡꯁꯤ ꯀꯌꯥꯝ ꯌꯥꯝꯒꯦꯗ HIV ꯅꯥꯕ ꯃꯤ 100ꯁꯤ ꯑꯩꯈꯣꯏꯅ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯃꯤ 50ꯗꯒꯤꯅ 85ꯐꯥꯎꯁꯤ ꯃꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯍꯦꯄꯥꯇꯥꯏꯇꯤꯁ ꯁꯤ ꯚꯥꯏꯔꯁ ꯏꯟꯐꯦꯛꯁꯟ ꯌꯥꯎꯔꯝꯃꯦꯕ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯅꯧꯕ ꯃꯈꯜꯒꯤ ꯍꯦꯄꯥꯇꯥꯏꯇꯤꯁꯀꯤ ꯗ꯭ꯔꯛ ꯂꯥꯛꯈ꯭ꯔꯕꯅꯤꯅ ꯃꯈꯣꯏꯁꯤ ꯂꯥꯌꯦꯡꯕꯗꯤ ꯍꯥꯟꯅꯗꯧꯅ ꯂꯨꯗ꯭ꯔꯦ ꯌꯥꯝ ꯊꯤꯅ ꯂꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯍꯦꯄꯥꯇꯥꯏꯇꯤꯁ ꯁꯤꯒꯤꯁꯨ ꯗꯥꯏꯔꯦꯛꯂꯤ ꯑꯦꯛꯇꯤꯡ ꯑꯦꯟꯇꯤꯚꯥꯏꯔꯦꯜꯁꯅ ꯑꯩꯈꯣꯏꯒꯤ ꯒꯨꯂꯤ ꯆꯥꯔꯒ ꯀ꯭ꯌꯣꯔ ꯔꯦꯠ ꯌꯥꯝ ꯋꯥꯡꯕ ꯃꯈꯜꯒꯤ ꯍꯧꯖꯤꯛ ꯍꯤꯗꯥꯛꯁꯤ ꯂꯥꯛꯑꯕꯅꯤ ꯐ꯭ꯔꯤꯗ ꯐꯪꯉꯕꯅꯤ ꯂꯥꯛꯄꯗ ꯅꯠꯇꯦ ꯐ꯭ꯔꯤꯗ ꯐꯪꯉꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯣꯗꯦꯜ ꯇ꯭ꯔꯤꯠꯃꯦꯟ ꯁꯦꯟꯇꯔ ꯖꯦꯅꯤꯝꯁ ꯑꯃꯗꯤ ꯃꯣꯗꯦꯜ ꯇ꯭ꯔꯤꯠꯃꯦꯟ ꯁꯦꯟꯇꯔ ꯔꯤꯝꯁꯇ ꯄꯦꯁꯦꯟꯁꯤꯅ ꯃꯥꯒꯤ ꯆꯦ ꯆꯥꯡ ꯗꯔꯀꯥꯔ ꯂꯩꯕꯗꯤ ꯌꯥꯝ ꯌꯥꯝꯕ ꯅꯠꯇꯦ ꯈꯔ ꯄꯣꯔꯛꯀꯥꯟꯗ ꯍꯤꯗꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤꯗ ꯂꯧꯕ ꯌꯥꯏ ꯑꯗꯨꯅ ꯐ꯭ꯔꯤꯗ ꯂꯧꯕ ꯌꯥꯏ ꯍꯥꯏꯁꯦ ꯍꯥꯟꯅꯁꯨ ꯌꯥꯏ ꯀꯣꯚꯤꯗꯁꯤꯒꯤ ꯄꯦꯟꯗꯦꯃꯤꯛ ꯃꯅꯨꯡꯁꯤꯗꯁꯨ ꯁꯦꯟꯇꯔꯁꯤꯡꯁꯦ ꯂꯣꯏꯅ ꯐꯨꯜꯂꯤ ꯐꯪꯁꯅꯦꯜꯅꯤ ꯑꯗꯨꯅ ꯄꯦꯁꯦꯟꯁꯤꯡꯅ ꯂꯥꯛꯑꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛꯁꯤꯡꯁꯦ ꯀꯔꯤꯝꯇ ꯂꯨꯄꯥ ꯑꯃ ꯇꯤꯡꯗꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛꯁꯦ ꯂꯥꯛꯑꯒ ꯂꯧꯔꯒ ꯆꯥꯕ ꯌꯥꯏ ꯍꯥꯏꯁꯦ HIV ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯔꯥ ꯑꯦꯅꯤꯕꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯍꯦꯄꯥꯇꯥꯏꯇꯤꯁ ꯁꯤ ꯏꯟꯐꯦꯛꯁꯟꯁꯤ ꯂꯩꯕ ꯃꯤꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛꯀꯤ ꯐ꯭ꯔꯤꯂꯤ ꯄꯤꯕ ꯍꯧꯔꯦ ꯍꯦꯄꯥꯇꯥꯏꯇꯤꯁ ꯕꯤꯒꯤꯁꯨ ꯄ꯭ꯂꯥꯟꯗꯤ ꯂꯩꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯍꯦꯄꯥꯇꯥꯏꯇꯤꯁ ꯕꯤꯒꯤꯗꯤ ꯄꯤꯕ ꯂꯩꯇ꯭ꯔꯤ ꯍꯦꯄꯥꯇꯥꯏꯇꯤꯁ ꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯄꯤꯕꯁꯨ ꯀꯨꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯄꯦꯟꯗꯦꯃꯤꯛ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯀꯣꯚꯤꯗ-19ꯒꯤ ꯄꯦꯟꯗꯦꯃꯤꯛ ꯃꯔꯛꯁꯤꯗꯁꯨ ꯑꯩꯈꯣꯏ ꯍꯦꯄꯥꯇꯥꯏꯇꯤꯁ ꯁꯤꯒꯤ ꯑꯩꯈꯣꯏ ꯍꯤꯗꯥꯛꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯗꯦꯜ ꯇ꯭ꯔꯤꯠꯃꯦꯟ ꯁꯦꯟꯇꯔ ꯑꯅꯤꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯄꯤꯔꯤ ꯍꯥꯏꯕꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯇꯥꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯗꯣꯛꯇꯔ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝ ꯇꯣꯏꯅ ꯊꯦꯡꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁ꯭ꯃꯥꯔꯠ ꯐꯣꯟꯗꯒꯤ ꯀꯝꯄ꯭ꯌꯨꯇꯔꯗꯒꯤ ꯏꯟꯇꯔꯅꯦꯠꯀꯤ ꯊ꯭ꯔꯨꯗ ꯏꯟꯐꯣꯔꯃꯦꯁꯟꯁꯤ ꯂꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯅꯥꯕꯁꯤ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯌꯦꯡꯕ ꯅꯠꯇꯕ ꯁꯦꯜꯐ ꯃꯦꯗꯤꯀꯦꯁꯟ ꯇꯧꯕ ꯁꯦꯜꯐ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯁꯦ ꯃꯁꯤ ꯃꯌꯥꯝꯁꯤꯗꯗꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯗꯣꯛꯇꯔ
self medication self treatment adusu akoigi internet based internet se afabasu yam yawi phatabasu yam yawi lanbasu yam yawi akoigi aran bagi information du follow toragadi masa mangjagadoi ni hel laisi yamna luba dugumba haksangi kanomani aduna hel kumba yam maruba potsidi heta internet ta yengaga madugi heta thajiningai su oide loimak sumde aduna hepatitis kumba anabadadi internet khaktangi basis ta hidak saba khotba tobusi tohoningde adu information adu da idusu loimak sumde aduga amana madugi basis tu da hepatitis naba mina hidak saruga haibdugi over the counter medications adagi napi singbi herbs me amalai koi manipur gi kana kare khangdo me ama masi chara phai amanu ba haide ta leiraga natraga heta hega heta semaga thakpa madu torubudagi koi liver failure haide patient kaim to joro deuse liver failure ga yam complication thokpa patients ure madu fail oibadagi patient sibasu ure yam ure aikoina ayam liver gi patient yengmanina sigi issues mayam se aikoida ultimately aikoida lakpani akoi mayam thingnare aduna masi every week hafta amantra ni asidi akoigi aduna smain tawduna yam phai haib thobudigi haira kan hana jaundice amani le mase jaundice kun thra le lakpa severe liver damage tor lakpa si akoini yam toin thengnei aduna aina haijaning badi smain tawba akoigi net ki internet ki basis ta natraga kainometa mina haijalaga hidak langthak doctor prescribe tawbuna taba adumba mana masing natraga tablet internet ta phangba adumba chaba si tawbiganu doctor da pasan la kan da consult tawbiraga treatment panza thabiyo ꯃꯤꯌꯥꯝꯒꯤ ꯗꯃꯛꯇ ꯂꯥꯌꯦꯡꯅꯕ ꯑꯩꯈꯣꯏꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡ ꯗꯣꯛꯇꯔꯁꯤꯡ ꯂꯩꯔꯤꯕꯅꯤꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯂꯥꯌꯦꯡꯖꯕꯁꯤ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒ ꯂꯥꯟꯅ ꯑꯩꯈꯣꯏꯒꯤ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯏꯁꯥꯒꯤ ꯃꯥꯡꯖꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯌꯥꯝ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯊꯝꯕꯤꯔꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯗꯣꯛꯇꯔ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯤ ꯀꯣꯚꯤꯗ-19 ꯄꯦꯟꯗꯦꯃꯤꯛꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯉꯁꯤꯃꯛꯁꯤ ꯑꯩꯈꯣꯏ ꯋꯥꯔꯜ ꯍꯦꯄꯥꯇꯥꯏꯇꯤꯁ ꯗꯦꯅꯤ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯄꯕ꯭ꯂꯤꯛꯇ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯀꯔꯤ ꯀꯔꯤ ꯑꯦꯗꯚꯥꯏꯁꯇꯤ ꯄꯤꯕꯤꯅꯤꯡꯉꯤ ꯍꯧꯖꯤꯛꯀꯤ ꯍꯦꯄꯥꯇꯥꯏꯇꯤꯁ ꯀꯥꯟ ꯋꯦꯠ ꯍꯥꯏꯕꯁꯤꯒꯤ ꯃꯈꯥꯗ ꯑꯩ ꯑꯗꯨꯝ ꯊꯝꯖꯔꯛꯑꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯂꯤꯃꯤꯅꯦꯁꯟ ꯑꯣꯐ ꯍꯦꯄꯥꯇꯥꯏꯇꯤꯁ ꯕꯥꯏ 2030 ꯁꯦ सिगी मेन थीम से हाइदी 2030 बावबदा अखोई हेपेटाइटिस सी सी याम पिकपा इशू म हेलसी सोसाइटी दे थ्रेट अम ओइदबा अदुगा हेपेटाइटिस कान वेट हाइसी हेपेटाइटिस इसाना नारे खंगगदी आई पेंडेमिक सि लोरेगा हिदाक लोगु चटकी आई हिदाक चागी हाइजे खनबिगनु होजिक डोर्स आर ऑलरेडी ओपन को मॉडल ट्रीटमेंट सेंटर सिंगसिदा हेपेटाइटिस सी हिदाक फ्री दे लाई को मार्क्स पसन उपग लापिरे लोरे अदुगा हाइरिबा ट्रीटमेंट से लरो चाबियु ngaibiganu number 2 pregnant mothers hepatitis B natra C check tawudabani darkar level treatment tawudabani hepatitis B gi aduga haiba hoigi polokadoriba angang du hekpok matamda zero dose on hepatitis B gi vaccine tawudabani number 3 da overall liver health funnel gi haitaragadi nisasina daba especially youth taba adagi exercise tawbiba haksang weight yamhandaba nohendaba adagi akoigi proper diet aduga hariba aina panjagi exercise si fazana maintain tawbiba aduga rainy season yorabani hoidi ising covid leibani ayam ising arumba budi thakbire ising arumba natraga clean water thagadi hepatitis A ga E ga sleroi kanagumba hana mamangda akoigi operation tawgiba natra E kaapkiba adi tattoo tawgiba adugumba mi leragadi natra ya semgi mi leragadi hepatitis B ga C ga check tawbiu thengdan biganu karigumba अदुदा हेपेटाइटिस B नत्रगा C लेरंबोय तागदी C ओइनदी फ्री द ट्रीटमेंट लेजरे B ओइनदी चेक तौरगा मागी दरकार लेबा ट्रीटमेंट तोपियो याम नुंगाइजे डॉक्टर अखोय हजिक पैंडेमिक मतमसु ओइबा अदुगा डॉक्टर गी चिल्लबा मतम से क्या मा काइथोकपिरगा हाइतारे अखोय गी ngasi थौरमसि लेंबिरकपा मियामदा सिगुम्बा यामना ममल यामलबा अखोय गी अवेयरनेस सिंगसि पिबिरंबा डॉक्टर बो हाइनिंगा लितना अमुक हाना थागचरी मसिनी ngasi gi अखोय गी स्पेशल टॉक शो गी थौरमसि कमदोबिबगे अखोय द सोइदमकि इरागा खंगहनबिरौ अखोय गी वर्ल्ड हेल्थ ऑर्गेनाइजेशन दा थमिबा अखोय गी 2030 इंग्लिश ngani kuntra fawbada hepatitis C eliminate tawba haiba aim si soidramaki अखोय म्याम पुल्लगदी माइ पाक ओइगनि हैबो फम से थमजरगा ngasi gi damakta di yengbiri bo khwai khibik tage kaina na ya thangni jari pinabirasi